Ngasisu amuk punsi isial channel na mayambu taramna okjari ikai khumnaba utjari. Channel asibu pukning thogat pirakpa viewers singi maraktagi Sarachandragi novel kharga pabirakho haibirakpa yawi aduga loinana Parinita pabirau haibirakpa su yawi aduna Sarachandragi novel Parinita asi mayamgi damak lokhatjari. Novel asi net exam da question kayarak hangkraba aduga MA Manipuri tamba yanabagi entrance parikya da so novel asidagi question kayarak hanglakraba adugum laba novel amakhakni. Ngasidagi horaga mayamda lanthoksagadoriba Parinita asi hawam ibungo yaima singhana handokpiba Parinita luhonglabi nupi haibaduni. Novel asi mayamgi khanjaraga laithoknaba amadi nungainaba mawongda semjabani aduna soikhiba lankhiba athoi ahen sithananta yauraklabasu mayamna ngakpiu haiba wafamsu thamjari. Nungsi nuolgi ayobi mahausu piriba novel asi mayamda khusinajari. Lawbirasi Parinita luhonglabi nupi episode 1. Sakti selna thabakta panba matam aduda Laxman gi maithong adu yengba yamna nungairamoi haibasi masana tabani. Adubu Guru Saran gi nupi khurau palawdana angang unare. Handaki asiga thana masanupi manga sure haiba pau asi ayuk ngantada imung lomdagi Guru Saran masa yauba matam aduda mahaki sakpham adu Laxman gi sakpham dagi hena sathina kairam gadauba mali. Guru Saran asi thada lupa humpu da phangba benki kerani amani masasu gari singba sagol dauna tinggang yangangi mamai mamisu marik mahau thokte. Ngasi akiba phanglaba aphaba pau asi phangba matamdasu magi hidakphu adudi makhuttagi thadokte mapagi amanba monjau aduda ngaduna phami nungsa sor phawba kanna honjaba ngamde. Magi ahum subi masanupi Anakalina afaba pau asi purai aduga hai baba sasi angang yengoidra. Guru Saran hai ibema ipada ising glass amada purau thaknaba. Masanupi ising lawba satkringaida sabok sangda sangadoba khars adu khalagi. Mathangda station da mi yamna leiba numita gari thungladuna thong hek hangdokpa da third class ki jatri singna magi podyom nambo puduna angau badawna mi kaka intuduna sangsinabagumna nungaitaba wakhal mayam Guru Saran gi kokta uru sangsilagi. Adudagi ningsinglakle onkhiba sahida masanupi yaimagi luhongbada yumba nan thamkhiba aduga tha taruka sendoi puthariba Durga Puja su tha khara da mangaire masanupi yaimagi dasu kari khara tha daba yadri. Ngarang numidang office ta pung nipal fawba hotpada jamaga kharsga chanadri. Ngasi numit yungdringai da hisab bilata tha daba yadri. Office ta amotpa phi setuna changba yade changlabadi jari tawni haiduna saheb achawbana hukum tawkhrai. Dobi su imungi phi tangkhai ama puraga satkhiba chayol ama phare laifam su khangde. Guru Saran sumna phamba ngamaktaduna hidakphu adu khut namana pairaga tu tharagle. Aduga matomta sonjarai. Kalikata sahar asida numit khudingi mi kaya sagolna netuna si kayana garina taktuna sinari makhoidubu aingondagi pap kayam hena tawraklabano isori bungo nanai aibusu hawa gari amana taktuna sihanbirogaba. Anakali ising puraktuna baba hawgalo ising purakle haire. Guru Saran hawgattuna ising glass aduma sor thingduna loina thaktoklaga masada glass pukro hairagi. Masa satkhibaga amuk hipthare. Adudagi Lalita laktuna mama cha purakle hawgatlo hairare. Cha palakpada amuk hawgatle. Lalita gi masak ubada awaba khitang nembagum tawi hairagi. Ibema nangdi ngarang hingdi tumla riroi. Law mama gi nakta ngahakta phamolaw. Lalita khoirom tawduna koirap tawna magi mama gi nakta famlaga hai. Mama ai tummi kaisumi sengkhangde. Wakal na matam sadana hanuraba magi matulgi awabasi Lalita dagi hena kangbiningai ama sangsara sida laitre. Guru Saran na Lalita bu manakta naksila u haiduna Lalita naksina famle. Mamaugi makok nanbiduna hairagi. Aigi mawasibu apanungaigi mungda thajabangam labadi ai sirabasu okledako. Lalita na maru luktaraga sahai. Guru Saran na amok hairagi. Nangi mama lairabagi yumda laktuna imaude ngahak phawba pothaba phangjadre dako. Lalita na hai karino ni mama mi pumnamaksu thabak nomi aisu nombasi mangaidana aitan hena nomu bagi wanate. Guru Saran cha thakna amuk hai
ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯁꯤꯡꯅ ꯀꯝꯗꯧꯕ? ꯂꯂꯤꯇꯥ: ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯊꯣꯡꯖꯅꯤꯌꯦ ꯃꯥꯃꯥ꯫ ꯒꯨꯔꯨꯆꯔꯟ: ꯀꯔꯤ? ꯅꯪꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕ? ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯕꯔꯥꯅꯦ? ꯂꯂꯤꯇꯥ: ꯍꯩꯔꯦ, ꯏꯅꯦꯅ ꯇꯝꯕꯤꯗꯨꯅ ꯍꯩꯔꯦ ꯃꯥꯃꯥ꯫ ꯒꯨꯔꯨꯆꯔꯟ: ꯆꯥ ꯒ꯭ꯂꯥꯁ ꯄꯥꯏꯅ ꯄꯥꯏꯅ, ꯑꯋꯣꯏꯕꯔꯅꯦ? ꯂꯂꯤꯇꯥ: ꯑꯋꯣꯏꯕꯅꯤ ꯃꯥꯃꯥ, ꯏꯅꯦꯅ ꯇꯝꯕꯤꯗꯨꯅ ꯑꯩꯅ ꯊꯣꯡꯉꯛꯏꯕ ꯀꯨꯏꯔꯄꯣꯠꯅꯤ꯫ ꯃꯔꯨ ꯂꯨꯛꯊꯈꯔꯦ꯫ ꯒꯨꯔꯨꯆꯔꯟꯅ ꯂꯂꯤꯇꯥꯒꯤ ꯃꯀꯣꯛꯇ ꯈꯨꯠ ꯊꯝꯗꯨꯅ ꯑꯥꯁꯤꯔꯕꯥꯗ ꯇꯧꯕꯤꯔꯦ, ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯔꯝꯕ ꯂꯝ ꯑꯃꯒꯤꯗꯤ ꯋꯥꯏ ꯁꯪꯂꯦ꯫ ꯒꯨꯔꯨꯆꯔꯟꯒꯤ ꯌꯨꯝꯁꯤ ꯂꯩꯔꯛ ꯃꯆꯤꯟꯃꯛꯇꯗꯅꯤ꯫ ꯆꯥ ꯊꯛꯅ ꯊꯛꯅ ꯃꯤꯍꯨꯠ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯤ ꯑꯃ ꯎꯗꯨꯅ ꯂꯥꯎꯔꯛꯏ, ꯁꯦꯈꯔ ꯅꯠꯇ꯭ꯔꯥ? ꯉꯥꯏꯈꯣ! ꯃꯔꯦꯞꯅ ꯉꯝꯕ ꯃꯁꯥ ꯐꯕ ꯅꯤꯡꯊꯤꯖꯔꯕ ꯄꯥꯈꯪ ꯑꯃ ꯆꯪꯂꯛꯏ꯫ ꯒꯨꯔꯨꯆꯔꯟ: ꯐꯝꯃꯣ ꯂꯥꯎ ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯟꯗꯣꯟꯒꯤ ꯄꯥꯎꯗꯨ ꯇꯥꯔꯔꯤꯅꯤꯅ? ꯁꯦꯈꯔ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ: ꯄꯥꯎ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯈꯨꯔꯥꯏꯕꯨꯡꯉꯣ? ꯒꯨꯔꯨꯆꯔꯟ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ: ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯂꯨꯔꯤꯕ꯫ ꯁꯦꯈꯔ: ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯨꯗ ꯈꯨꯔꯥꯏꯕꯨꯡꯉꯣ, ꯏꯟꯗꯣꯟꯅ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯀꯔꯤꯅꯣꯅꯦ, ꯏꯁꯣꯔꯅ ꯄꯤꯕ ꯄꯣꯠꯇꯤ ꯍꯔꯥꯎꯅ ꯂꯧꯕ ꯇꯥꯏꯅ? ꯒꯨꯔꯨꯆꯔꯟ: ꯍꯣꯏꯅꯦ, ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯄꯣꯠꯄꯨꯗꯤ ꯍꯔꯥꯎꯅ ꯂꯧꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯈꯨꯔꯥꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯁꯨ ꯋꯥꯈꯜ ꯈꯤꯠ ꯇꯧꯕꯤꯃꯟꯗꯦ ꯍꯥꯏꯕ꯫ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯃ? ꯌꯨꯝ ꯑꯁꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯗ ꯕꯟꯙꯛ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯁꯨ ꯂꯩꯖꯔꯁꯅꯨ, ꯑꯩ ꯊꯣꯏꯅ ꯋꯥꯗꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯂꯂꯤꯇꯥꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗꯗꯤ ꯁꯅꯥ ꯃꯇꯨꯝꯅꯤ꯫ ꯑꯁꯤꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯒꯦ? ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞꯇ ꯊꯤꯜꯂꯤꯕ ꯀꯣꯍꯤꯅꯨꯔꯗꯣ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯛꯇꯨꯅ ꯄꯩꯔꯕꯁꯨ ꯃꯥꯒꯤ ꯃꯃꯜ ꯃꯇꯤꯛ ꯆꯥꯔꯔꯣꯏꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤ ꯑꯁꯤꯕꯨ ꯑꯩꯅ ꯂꯥꯏꯔꯕꯅ ꯃꯥꯡꯍꯟꯕ ꯇꯥꯔꯕꯅꯦ꯫ ꯑꯁꯤꯗꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗꯧꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯃꯥ ꯍꯧꯖꯤꯛ ꯆꯍꯤ 18 ꯁꯨꯔꯦ꯫ ꯃꯥ ꯊꯥꯖꯅꯕ ꯄꯩꯁꯥ 18 ꯐꯥꯎꯕ ꯄꯥꯏꯗꯦ꯫ ꯒꯨꯔꯨꯆꯔꯟ ꯃꯃꯤꯠꯇ ꯃꯄꯤ ꯇꯔꯪ ꯇꯔꯪ ꯆꯦꯟꯊꯅ ꯂꯩꯔꯦ꯫ ꯁꯦꯈꯔꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯗꯒꯤ ꯒꯨꯔꯨꯆꯔꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦꯈꯔ, ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯖꯨꯒꯣꯠ ꯆꯥꯕ ꯑꯃꯇꯪꯗꯤ ꯌꯦꯡꯉꯧ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯔꯣꯜꯗꯤ ꯄꯩꯁꯥꯔꯣꯝꯗ ꯊꯣꯏꯅ ꯌꯦꯡꯗꯦ, ꯃꯁꯛ ꯌꯦꯡꯗꯨꯅ ꯃꯄꯨꯛ ꯇꯥꯕ ꯍꯦꯛꯇꯃꯛ ꯈꯟꯅꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯖꯨꯒꯣꯠ ꯆꯥꯕ ꯑꯃꯇꯪ ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯕꯣꯔ ꯐꯪꯒꯅꯤꯌꯦ꯫ ꯑꯩꯅ ꯊꯣꯏꯅ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯑꯩꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯅꯄꯥꯟꯅꯅꯤꯗꯣ꯫ ꯅꯈꯣꯏꯒꯤ ꯇꯥꯏꯕꯨꯡꯉꯣꯅ ꯑꯩꯕꯨꯗꯤ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕꯒꯨꯝ ꯇꯧꯔꯤꯗꯣ꯫ ꯁꯦꯈꯔ: ꯌꯦꯡꯖꯒꯦ ꯈꯨꯔꯥꯏꯕꯨꯡꯉꯣ꯫ ꯒꯨꯔꯨꯆꯔꯟ: ꯀꯥꯎꯅꯨꯀꯣ ꯏꯕꯨꯡꯉꯣ, ꯂꯂꯤꯇꯥ ꯍꯥꯏꯕꯤꯁꯦ ꯆꯍꯤ 9 ꯁꯨꯔꯛꯄꯗꯒꯤ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯗꯨꯅ ꯁꯦꯝꯕꯤꯔꯛꯂꯕꯅꯤꯗꯣ꯫ ꯃꯥꯒꯤ ꯃꯕꯨꯗꯤ ꯃꯔꯝꯆꯠ ꯕꯦꯕꯥꯔ ꯅꯪꯅ ꯂꯣꯏꯅ ꯎꯔꯕꯅꯤꯗꯣ, ꯈꯪꯂꯕꯅꯤꯗꯣ꯫ ꯉꯁꯤꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯔꯦꯗꯣ꯫ ꯂꯂꯤꯇꯥ ꯑꯃꯨꯛꯇꯪ ꯍꯪꯒꯠꯅ ꯌꯦꯡꯂꯝꯂꯒ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯨꯔꯨꯆꯔꯟ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯃꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯃꯈꯩ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ, ꯗꯥꯟ ꯇꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯔꯤꯃꯇ ꯈꯥꯛꯄꯤꯔꯝꯗ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯀꯔꯤꯃꯇ ꯊꯝꯕꯤꯔꯝꯗ꯭ꯔꯦꯁꯨ ꯀꯔꯝ ꯍꯥꯏꯁꯤꯒꯦ? ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯌꯦꯡꯗꯨꯅ ꯍꯣꯠꯅꯖꯈꯤꯕꯗꯨꯒꯤ ꯐꯣꯜꯅ ꯑꯉꯥꯡꯁꯤ ꯂꯛꯁꯃꯤ ꯑꯣꯏꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯗ꯭ꯔꯅꯦ ꯁꯦꯈꯔ? ꯁꯦꯈꯔ ꯈꯣꯏꯔꯨꯝꯗ ꯃꯇꯧꯏ, ꯈꯨꯝꯕꯗꯤ ꯈꯨꯝꯗꯦ꯫ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯒꯨꯔꯨꯆꯔꯟꯅ ꯑꯃꯨꯛ ꯍꯥꯏ, ꯍꯧꯖꯤꯛ ꯉꯟꯇꯥꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯁꯦꯈꯔ: ꯕꯦꯔꯤꯁꯇꯔꯒꯤ ꯌꯨꯝꯗ ꯀꯦꯁ ꯑꯃ ꯂꯩꯌꯦ꯫ ꯍꯧꯒꯠꯂꯦ꯫ ꯒꯨꯔꯨꯆꯔꯟ: ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯀꯨꯆꯨ ꯈꯤꯇꯪ ꯃꯨꯔꯞ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯉꯥꯏ꯫ ꯑꯗꯨꯗ ꯀꯨꯆꯨ ꯉꯧꯕꯗꯤ ꯔꯥꯁꯤ ꯀꯌꯥ ꯂꯩꯒꯟꯗꯕꯅꯤꯗ꯫ ꯃꯤꯇꯥ ꯃꯥꯏꯇꯥ ꯃꯤꯅꯣꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯥꯒꯨꯝꯕ ꯈꯔ ꯇꯥꯡꯉꯤꯗ꯫ ꯁꯦꯈꯔ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯈꯪ ꯑꯁꯤ ꯆꯍꯤ 25-26 ꯂꯣꯝ ꯁꯨꯔꯦ꯫ MA ꯄꯥꯁ ꯇꯧꯔꯒ ꯑꯦꯄ꯭ꯔꯦꯟꯇꯤꯁ ꯇꯧꯔꯝꯕꯅꯤ꯫ ꯑꯣꯟꯈꯤꯕ ꯆꯍꯤꯗꯒꯤ ꯑꯦꯇꯣꯔꯅꯤ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯅꯕꯤꯟ ꯔꯥꯏ ꯍꯥꯏꯕꯁꯤ ꯆꯤꯅꯤꯒꯤ ꯀꯔꯕꯥꯔꯗꯒꯤ ꯂꯥꯛꯄꯇꯤ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯕꯥꯔ ꯇꯣꯛꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯁꯦꯟꯗꯣꯏ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯑꯕꯤꯅꯥꯁꯅ ꯎꯀꯤꯜ ꯑꯣꯏꯔꯤ꯫ ꯁꯦꯈꯔ ꯑꯁꯤꯅ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯃꯥꯒꯤ ꯌꯨꯝ ꯇꯤꯟ ꯇꯂꯥ ꯑꯆꯧꯕꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯤꯡꯒꯠꯇꯨꯅ ꯂꯩ꯫
Madugi phaklang yaudana inthoktuna matup ama Guru Sarangi yumga samnai. Masina nupi angangi lambi su oi. Yumsu samnana leirabanina imung ani ase itot tonai yamna sanai. Syam Bazar da leiba asawani pa magi masa nupi Shekhar da thazabagi wa chanarakpa kuire. Nahanda makhoi kangbu laktuna lakleba waksing thagi manungda afaba numit ama yenglaga hongnaba tawrasi hairare. Adubu Shekhar gi mamana yakhidri. Nipa masana yengjaraga pame hairaga hongani haiduna manai nupi thaduna haihellure. Nabin Raya sidi paisa yengba mini. Magi nupi gi sakri thangba wangang asida nungai traduna hai. Karino amuk tawkhalak isibo. Nupi masakti nahana uduna leiredana. Wa loi thuklaga makhoi gi asirbat kaka tawnanaba numit afaba ama yenglaga loiredana. Magi nupi di adum yadri. Nabin Rai di sauduna ayuktu sak sadre. Magi nungtil tumbidusu mapanda dum tawre imung sangdre. Shekharnath haibasi ake ama ukhara pamjai. Tintalagi mana leiriba kaado yamna ningthina leiteng tawduna thame. Numit manga taruk nirom leiraga nungtil lama magi kagi mingsel asoba adugi mamangda leptuna nupi yengba chatkadawbagi yamna kerame. Matamaduda Lalita sangaktuna ngahak tuminna leiraga nupi yengba chatloidra haire. Shekharna hanna yenglaga haire. Haima leiramene laune horel nupiduna hek yengbada pamnaba khara semone. Lalita aigi matam leitre aidi paisa lawba lakpane. Asi hairaga mon makhadagi so lawduna upu hanglaga lupa khara thiduna lawre. Piji da punsile aduga solagi. Tangai padabanina lupa si lawbadi lawredo. Singbana kamdawba. Shekhar Burusna masamdo saukhatuna mathaklomda konkhat alaga Lalita romda unsilaga chapliptuna hai. Singaroida bane. Lalita di bapta daduna asum yengduna leire. Shekhar yengduna dum leirabadi bapta drabaro. Lalita mang haiduna. Shekhar kitanga sauko aduga bapta rakani. Hairam laga kongup tongsinduna thokre. Ahingda Shekhar phamungda tumina hiptuna leiringaida mama changlaki. Masupuk hawgatuna phammi. Mama na chauki amada phamlaga hairagi. Nupi masadu urakledana. Kamdawi. Shekhar Fai. Shekhar mamagi ming Bhubaneswari kawi. Sahi yangkai yausilaga daure. Adubo magi fizat chaksa phazabaduna mabu ubada sahi kuntra manga taruktagi heli haiba ngamde. Fizat phazaba adudagi Saban Murti na amuk hena ningchi zakre. Mahak lawai do pokpani adubo sahargi mina lawai dagini haiba ngamde. Sahargi awang basu adum hainai magi pokpamgi achamba aruba adusu khak thadokte. Asigumba mamabu mama oiba fangjabasi sauthok saningaini. Isorna Shekhargi mapamda tanglaba pot yamna pibirame. Masa phai masak phajai maral watte budi phai punamak asibudi asigumba mamagi masa oijabasina khwaidagi henba isorgi dani haina Shekharna khalli. Bhubaneswari phaida hairaga tumina leirabadi kaidawre. Shekhar nuktuna mamai luktharaga ahangbaduda khumbanida. Bhubaneswari kari haiba Kuchudi kamdawi ngawbra kana mali aikhoigi Lalita manbra. Shekhar Lalita di mui mangondagi ngawi. Bhubaneswari mai ta mita di kamdawi. Shekhar mafai. Bhubaneswari adudi nangi pabungda hairagedana. Shekhar khumde tumina laikre. Ngahak tumina leiraga masa yengduna amuk hairage. Nupi masadu lairikti haibra. Shekhar madudi hanglaktre. Bhubaneswari Haima adudi kaidawdana hanglakte. Haujikalgi tanaribo poti aduni. Adudi khangdokpana sumidana. Masa yengduna ngahak leiraga noktuna. Nangbu nupisi lawroi hairibaro. Shekharna karino ama haige tawringaida Lalita sanglakpa uduna tumin laikre. Lalita tumin sangduna Bhubaneswari gi tungda leplore. Bhubaneswari na makut oina singsinduna mangda lephalaga hai. Karino nupi masa. Lalita solapna kaisu nati ma. Hanadi Lalita na Bhubaneswari da ine kaurame. Ai nangi ine nate imani haina Bhubaneswari na haibadagi ima kaukibani. Lalita bu mathada konsilaga hai. Kaisu nati haiba. Adudi ima uningduna lakpanidana. Shekhar
Nangna sida leithonglabadi chakna karamba matamda thonggadoriba? Bhubaneswari, karigi mana thonggadoriba? Shekhar, mana thongdrabadi karana thongbigani? Nahal makhoigi mamanasu chak ising kaka matana thonggani hai. Bhubaneswari, ama khangde ma thongoi. Aikhoigi bamonubi thaduna thongangani. Aikhoigi di mawhanna thonglidana. Mamana lairaba imung asigi thabak pumnamak sinbire khangbada Shekhar yamna nungairaduna tumina laikre wa makha takhidre. Tha amarungi matungda nongmaya changbada Shekhar magi phamungda longna hiptuna Ingraji novel ama parame. Mana yamna pukning changna paringaida Lalita laktuna magi mon makhadagi so lawraga makhol thokna upu hanglaki. Shekharna lairik yengna karino hairakpada Lalitana paisa lawribani haina khumaki. Ngasi Lalita yamna kina laki. Shekharbu yamna uhaningi. Taingo lupa tara lawre hai. Shekhar su hairaga yengbadi yengthoklakte. Lalita do olay palay dawduna ngahak naisinduna layrami. Kanadraduna adum thokre. Adubu ningamdaduna amuk hanjilaktuna leplare. Ngasi makoy theater yengba chatkadawri. Shekhargi wa tadana Lalita kubay amata sathokte. Maabu asum taw haiduna kanana su takte masada su kaidagino karigino haibado khaluba tawte. Laina takpadawna hekda tawkhibane. Magi mamaga manegana haibana susanade. Shekhargi wa yaudaba yade. Thong marumda lairaga aikoi ngasidi theater yengba chatkadawri haire. Mana yamna nemna haibaduda Shekhar tadaduna paukhum piraktre. Adudagi khara hauna. Mayamdi aibu ngaiduna leire haire. Handakti Shekhar tare. Lairik inthoklaga kaidawrabage haire. Khara kalapna Lalitana hai. Hawjikta taribore. Aikoi theater yengba chatkadawriye. Shekhar, aikoi haibadi kanano? Lalita, aihakne, Anakaline, Sarubalane, mahaki mamane. Shekhar, mama haibadi kanano? Lalita, Girin babu kawi. Asidabiya tamgani haiduna mungerdagi lakpa. Ngasi mangataru ni sure, mi phanapay. Shekhar, bah, maming mathaloy na khanglene. Wari watay kaka yamna saminaraboyre. Ngasi mari mangani udabadi taas da sanaduna layramalene. Shekhargi wangang asida Lalita do kire. Asum na hanglakani haibasidi maadi khalude wangang da na layre. Shekhar, handakti taas yamna sanarene natrado? Lalita, sonthang na. Saruna haiduna tawribanine. Shekhar, kari saruda tainarene. Munna yenglaga. Pirol kaka setuna loiduna laene. Chalo. Lalita satre adum leptuna leire. Makhoigi yum hek thangnabada leiribi Sarubala haibisi Lalita gi sahi manabi matani. Makhoi Brahmani Shekhar su makhoigi imungi mi loina khange Girin babu dani khangdaba. Sahi taruklomgi mamangda asomda numit kharadang leirami. Nahal makhai Bankipurda lairik tammi. Kalikatada lakpam leite. Lakpasu lakte. Aduna Shekharna mabu khangdabani. Lalita do sab leptuna adum leire. Shekhar lairik lawduna amuk pare. Leptuna leirabadi kedawre. Salodana haire. Minute mangarum leiraga Lalita na muhangi. Aibu satkadraw. Shekhar, satlo haire dana. Shekhar gi kaida du ubada Lalita do theater kaka amata yeningdre. Aduga satabasu yadri maramde mana kharas tangkhayama puthokpa haine. Saru khoigi adomdadi ma butangai duna leire. Masi Lalita sangsang na ure. Aduga upaisu udre. Shekharna harau na satlu haidrabadi satpa ngamjadabani. Minute ani ahum leiraga amuk hai. Ngasidadi satlura sira. Shekhar lairik nakanda inthoklaga lauragi. Taningdre Lalita, satninglaga satlu nang bukana su thingde. Nang angang pisak natre. Afabata asumsumda hendokna khangba yarabani. Lalita pakhatle. Shekharna mangwanda laubasi ngasida nate. Masu hainarapone. Adubu ngasigi asigumbadi amukta thokidri. Asomda magi marup mapangna mabu ngairi. Masu mapi marol setuna leire. Lupa lauge lakpadagi bera hokre. Asi magi marup singduda kanana haibirugane. Mana saningba mapam satpada Shekharna ngasi phawba thingdri. Aduna masu mapi marol setuna loirambani. Adubu ngasi khangthing thingkre. Thinglibadugi maram
Sahi 18 surabi Lalitana ngasida ihan-hana khangi. Maram khanglabaduda mahak yamna ikaire. Mamita mapi tarang-tarang senduna ngahak leiramlaga mapi taithokhtuna chatkre. Makhoigi yum yauraga mi thaduna anakali kauhalure. Aduga hai, Kali lupa 10 si pukro. Ngasidi nakhoi chalo aidi hakchang yamna nungaitre haiduna itada khara hayu. Kali hakchang kamdawna nungaitriba noinama kokchi oningi hairamlaga phamungda sangduna hipkre. Saru laktuna yamna tagnare. Mani thajinduna kaya haihalle. Lalita ngamaroi haire. Lupa 10 do phangbaduda anakali chaningbana khoro khole. Amuk kari tawraktuna satpatoklarani singnaduna sarubu marumda kautoktuna lupa utlaga hai. Inamadi hakchangam dre salaroise aduna aingonda lupa piraklabasini aikhoi salasi. Sahidi amjadrabasu anakali se bab yamna tare haibasi sarubala khangi. Masu yaraduna makhoi satminakre. Ngasigidamaktadi ahanba tangkak asi matang asida loisinjari. Tangkak asibu hawbadagi loiba fawba tabiduna pungning thawgatpikiba khudingmakpusu thagatpa phongdokjari. Ahanba tangkak asibu nungaibirabadi like, share, subscribe tawbiramo. Loinana channel asida ahanba sangbirakhtuna yengbiba oibiragadi subscribe tawba kawbidabaga loinana like, comment aduga loinana share na singbasu tawbiramo. Mathangi episode 2 yamna thuna thagatjarake. Mathangi episode 2 da amuk hana mayam puna saruk yaminasi haijabaga loinana ngasigidamaktadi mayamdagi kainanaba tanjado nijari.